Food Jabagi Tawong Jatabada Jenabani Hibami, Manga Security Force na Fagat Pangamle Hai. Amasung Manipur housing or Ribakiba Mintini Ying Sinduna, Miang Units in the Sembalinga Kama, Tamnaba Atuba the Center, Nawane Florakani Hibagi Hazabaling Haina, RSS General Secretary, the Tatrea Hosavana from the Hauzik Pau Sandokna Pizari. Information and Public Relation IPR Loishang na miyambu matam chana ipau yohan batanatana lengang na paikhat scheme kaya ge matangda matam gi miyam da awareness piduna lakli haina Manipur lenga ke Chief Secretary Punit Kumar Goyal na phongdokre nityai pa chuthekta leiba di IPR ge auditorium da ngasi humfudra taret suba Information and Public Relation Day gi thoram pangthokre lenga asigi IPR Secretary Hungyo Worsang Amadi Hanagi IPR gi Commissioner M Joy Yang na pangthokiba thoram aduda Chief Secretary Punit Kumar Goyal na makhatana hai lenga gasig Information and Public Relation IPR loishang na miyamda ipau khak sandokpada natana lengang na paikhat kadaba anoba policy program amadi miyam gi damak lenga asina paikhatliba thabak thoram kaya gi matangdasu mayek sengna khangalaga lakli chai asige August ki tang amada gazette hangdoktuna lenga ki oiba noticing miyamda transparency leina khangan ba hokre chai asige August ki tang mangada media and public information gi matangda workshop su pangthoki mangna makhatana hai matam amadadi ayukta paukche lakpa ngairaga madudagi leibaki oiba pau sing khangnarami adubu hojikti social media gi tongan ba platform kaya thorakpa maramna khudak ta pau sing khangba ngamnare anoba digital gi matam asidasu IPR na achauba thodang lauraga miyamda marik chumba pau sing fanghalaga lakli masimag democracy chatpa leibak amadadi miyamda chauna kanaba pibangami haina Chief Secretary Punit Kumar Goyal na phongdokri Thogram ge sarukama oina tongan ba thim mangada miyam da awareness piba oina pangthokiba short film competition da makok mathang takraba singda certificate amadi sel gi mana piduna pukning thogatki is not just about informing but also about listening. The department gathers citizens' views and concerns, helping shape policies that are responsive to the people's needs, strengthening the feedback system. This year marks a significant chapter in public communication in Manipur. On August 1st, we reached a major milestone with the launch of e-Gazette portal, which has fully digitized the publication of government notification. This has enhanced efficiency, transparency, and accessibility, ensuring that vital information is now available to every citizen at the click of a button. Shortly after, on August 5, Imphal had the honor of hosting the National Conference of Coordination with the states in media and public communication. The conference addressed crucial themes such as countering misinformation, strengthening center-state coordination, and enhancing communication capacity. The ideas shared have guided towards building a more responsive, ethical, and citizen-centric communication network. Mamang thagi tang kontragi numidang pung mapan makhairom tarakwa duwaida kakching lamkhai amasung palil anigi marakta leiba Bijoypur manakta Monsang Naga Students Union gi luchingba marida chathakiba phu chaibagi thawong aduda chenabani haiba miyoi mangangarang police na fagat pangamkhre hairi thawdo aduda mari leinana police ki pau amana hai faraba miyoi sing adudi palel thong wangmadagi masagi chahi 18 suraba alangbam arun palel chandel lamkhaidagi mayengbam manglem chahi kunithoi palel thong wangmadagi nepram jiten chahi 19 leikai asimaktadagi moyang them chinglei Chahi Taramapan Amadi, Moirang Them Linthau, Maitani Haidi. Makoidagi Gari Anisu, Fagat Pangambagaloindana, Taudo, Adugi Matang, the police na Makatana, Tizen Humjambagi Tabak Chatabaho, Haina Pau, Asina, Makatari. Monsang Naga Students Union gi Luchingba Mari, Mioi Karana Furakibagi Tawumbu, Nagagi Tongan Baluka Yana Yaning the Bafondorakli.
Monsang Tribe Union, Monsang Naga Students Union, All Naga Students Association Manipur, Lamkang, Kurchuknaw, Kunpin Amadi, Naga Students Union, Chandel gi maikaydagi thokriba thogdo adabu yaningdaba phongdorakpaga loinana mahairoi lup as amagi luchingba singda khut tharakpa haibasi mahairoi khunaida khut thabaga pangkhakni haiba wafam thamlakli thokriba thogdo adugi matangda thubada investigation chathaduna victim singda achumba wayel phanghangadabani chatharakhiba thawong aduna nungsi chanana amadi tangdu laitana hingminabagi wakhalon thugairakpani haina phongdorakli Kakching District ki Waikhong Police Station na konba umathel lai chingsang pareng dagi security force na masing yamlaba khuchukulai kaya fagat pangamle haidi hiramasi gi matang da police na phongdorakhibada akaknaba paw ama fangbadagi Assam Rifles amasung Kakching District Police Commando gi apunba team amana ngarang umathel manaki New Chayangi area da thibuhumbagi thabak chathaki maduda magazine aniga konana insas LMG ama 12 bore repeater ama, single barrel bolt action ama, single barrel nongmay ama, 5.56 mm gi live round kun, 5.56 mm gi empty case tarahumdoy, number 36 HE grenade ahum, number 36 HE grenade ki ring ama, 51 mm gi ILLG parabomb ama, 51 mm gi HE bomb gi cover ani, stun cell mga bulletproof ki base ama, bulletproof ki iron plate ama, helmet ama, magazine gi pouch ani, charger yauba TYT handset ani amasung boot pair ama fangbangam ki, fagalaba polam singadu makhatana thibuhumbagi thabak chathanaba Waikhong Police Station da sinakre hairi. Manipur ki hauze ko iriba phibam ningthina yengsinduna miyamgi mihut singna semba lengaka mathamnaba center na athubada warep laurakani haibagi thajaba lei haina Rashtriya Swayam Sevak Sangh RSS ki General Secretary Dattatreya Hosabal na phongdokre Madhya Pradesh ki Jabalpur da October 13 dagi hauraga ngasi fawba pangthokiba RSS ki Akhil Bharatiya Karyakari Mandal gi mifamda Dattatreya Hosabal na ngasi paumi singda wangangladuna hai Prime Minister Narendra Modi na Manipur da chatlure state asida tapna santi amasung tangdulai taba fibam hanjilakli Manipur gi miyamna makhoina khankhiba mihut singna sembalenga ama thamba pami apamba sima RSS na su saugatli center na Manipur gi oiriba fibam singning thina yengsilaba matung lengak semlabagi matangda athubada warep ama laurakani haibagi thajabalai haikhi amaromda leibag asina hiram khudingmakta Maromdom lepchaba ngamnaba chokthaba naidana hotnabagi tangai fadaba adu phongdokladuna social development ki damak case census data sizinaba tangai fade masima political gi khudong chaba lawnaba nate haikhi democracy gi asengba masak asi manghandanaba amadi lebasi gi unity ngaktuna thamnaba khunaida anem awangi khetnaba thamdana miyamda santi oine election da bot thada view haina su Dattatreya Hosabalna appeal tokhi Masagi anaba amagi dama October gi tang kontra da operation tawduna ICU da leirakhibi nupi amangarang amasung ngasigi lonaba ahingda leikhidre hairi paw asigi matung ina Thobal district ke manung channa khangabo awang lekai dagi Laishram ningol moirang them ongbi nganbi chahi yangkhai taret hairiba nupi ase October gi tang kun manga da masagi anaba amaga mari leinana rims Imphal da pukhalakhi madugi matung October gi tang kontra da ki hole surgery tawraba matung da ICU da thamki adubu October gi tang 13 amadi November gi tang amagi lonaba ahingda rims Imphal gi maikaidagi leikhidra haina khangalakibani haidi laibak thiba thogdo adubu leikhidраbi gi machanupa moirang them Vidyavasan na yaningdaba phongdokpaga loinana authority gi maikaidagi thigathaningbagi apamba phongdorakli MCSC ga mari leinana khangabo apunba maira paibi gi secretary Laishram Ratri Devi na phongdorakpada leikhidраbi nganbi ga mahaki machanupa ga loinana hospital da chatkhiba thengna howi madugi matung nganbi gi anaba hanglubada mai pakna operation tawre masa kalle hain hairakhi madugi matung ikhang khanghodana leikhidaba haibisi yaningde lamdam asigi miyam gi amadi leitalai ra miyam gi khallaga rims Imphal da layeng balak pada authority na sukhara hena
चेक्सिनबियु हाइकी अमरोमदा इमुंग मनुंगी माइकैदगी रिम्स की मेडिकल सुपरिटेंडेंट गा उनदुना वारी सानरबा मतुंग अथॉरिटी ना थौदो असेगी मतांगदा निंगथीना थिगतलगनी हाइबगा लोइनना वाखल तामिनदुना असिबा हक्चांगसु इमुंग मनुंगी मियोइसिंगना लौख्रे हाइदी रिम्स से 125 सिदा थोकबा थोक मैम से गो याम पेंदे मसी कनागुमा लेता लाइरा सिंदा लेतब ngakngai go रिम्स दा लाक्चरिसि अदुना लेतबबु करियु हाइबसिसु रिम्स की साइट हाइजिन प्रोजेक्ट से मा दी लेजतबनेना गोइना खुंगी साइडम दि मर पर बिलुप मदे गोइ बेस्को मयाम पांगलगा मागी मथौ मंगम मतें पांगबिगनी हौजि खुदिंग म गोइना सरु जाबिगनी मरमि मथोम तो ओइजरबनी ममा चागा तर लेजबनी अदो ममा सी लेत्रबनीना अखोइना पांग तारे डिपार्टमेंट साइड पंजरुबद मोइदि उपाय लेते मोइदि एफआर चंबियु अदुगा पीएम तौजगे अदुदगी अदुम लोसिनजेन अदुम हाय अदुदगी केम तौजरो अंगांजिन मथवासि नुगाइद्रबनिना आई इमादा खु थाजरो कंप्लेंट तौजरो गो जुम हंजरगे हाइरगा अदुमाइ तौरो लाक्चरे अदु अखोइना अंगांजि येंगदबा यादबनिना अखोइ खुन मागी तमते मतें पांगनी हाबचे गो सामने थमजगे पुंफाना अमदी माइ पांगना चथबा यानबा लेंगाकना हॉस्पिटल असिदा डॉक्टर अमदी अतै खुचुखुलाइसिंग मतिक चाना थंबा मथौ ताइ हाइना उरिपोक अपुनबा लुप की वाइस प्रेसिडेंट ख्वाइरकपम तरुण कुमार ना फोंदोरकली ngasi Manipur Press Club की कौब्रु हॉल दा पांगथोकपा पावगी मिफम अमदा वाफम असि फोंदोकलदुना तरुण कुमार ना मखाताना हाइ लेइता लाइरा अमदी लोइजिंग लोयादा लैबा मियामना अरुबा लैना अमन नारकपा मतमदा सेल लेइतबना मरम ओइरगा मणिपुर की वांगदा लायेंगबा चटपा ngamdaba मियोय कया अमा लमदम असिदा लैरिबनी असिगुंबा खुदोंग चादबा कया असि येंगलगा जेनेम्सता चै असिगे ऑगस्ट की तांग 23 वाहंग 12 यावबा आरटीआई अमा थाखी मदुदा मरु ओइना कार्डियो thoracic amadi neurology की डॉक्टर कया लैबगे अमदी कार्डियो thoracic की लैबोरेटरी अमदी मशीन लैब्रा हाइबना चिंगबा वाहंग यावरी आरटीआई दुगे पाखुम ओइना जेनेम्सता कार्डियो thoracic के डॉक्टर अनि लै अदुगा न्यूरोलॉजी की ओइनदी डॉक्टर अमखक लै हाइबा खंगबगमले स्टेट असिदा मियोय लाख 13 रोम लैबा असिदा डॉक्टर अमा अनि न मतौ करमना लायेंगबा ngamgatawribano अथुबदा लैंगाकना मीटिंग चंगदुना जेनेम्सता डॉक्टर अमदी खुतलाई मतिक चाना थमदुना मियामदा ना लायेंगे खुदोंग चाबम फाना फंगनबियु करिगुंबा लेंगांग नहिरम असिदा मीटिंग चंगलक्तबा तारबदी उरिपो अपुनबा लुप अमदी उरिपो अपुनबा नुपी लुपना हाई कोर्ट ऑफ मणिपुर दा पीआईएल थारगनी हाइना तरुण कुमार ना मखाताना फोंदोखी 1996 दा तागिब जजमेंट सी हौजबो फजना को स्टेट की खाइ चाव हॉस्पिटल सिदा बो इंप्लीमेंट तौबो ngamdri aduna laiba district hospital sing sida awa health care sector lady sing se sidi indian constitution article 21 के पार्ट अमर right to life सरगम ओइरबनिना खाइदगी अथुबो मतमदा कोई स्टेट गवर्नमेंट चिंथबर तौदना इन द लार्जर इंटरेस्ट ऑफ द जनरल पब्लिक अवा फैसिलिटी मेगेट पियु न जगदी उरिपो अपुन बुलुपना अखोइ अदगी उरिपो नुपी अपुन बुलुप अनि न तुमिना येंग सम लैबा से मसिदा कोइ ngamaroy aduna koi miyang awada passing athu matamda menkhana bagi dama koi mawang dusu koi manipur high court da PIL phanyam thakre ada hobjike koi akoina government gi koi pun attention draw tokjari ba article 21 ge saruk am oiba right to health se masi athu matamda fulfill tongna bagi dama ta ngasa award passing je mention bidraga di akoi di upai lejabanina akoi manipur high court athu matamda in the larger interest of the public akoi PIL ma file tokjarigina mafam se masi mayam na thamjari मतुंगदा हांगदुना लैरिबा लौफम सिंगदा थाउ सुंगनबा नुमित लै मतौ करमना थागदगे हाइबगे मतांगदा नोमगी ओइबा वर्कशॉप अमा सेंट्रल एग्रीकल्चरल यूनिवर्सिटी काउ एनईसी मॉडल फार्म लमफेल पाटंगसी पांगथोखरे सनफ्लावर कल्टीवेशन इन राइस फेलो हाइबा हिरम द इंडियन काउंसिल ऑफ एग्रीकल्चरल रिसर्च ICAR गी इंडियन इंस्टीट्यूट ऑफ ऑयल सीड रिसर्च हैदराबाद की मखादा डायरेक्टोरेट ऑफ एक्सटेंशन एजुकेशन सेंट्रल एग्रीकल्चरल यूनिवर्सिटी इम्फाल न सिंधुना पांगथोखिबा वर्कशॉप अदुदा डायरेक्टोरेट ऑफ एक्सटेंशन एजुकेशन काउ इम्फाल ग डायरेक्टर PH रंजित शर्मा इंडियन इंस्टीट्यूट ऑफ ऑयल सीड रिसर्च हैदराबाद की मखादा काउ के प्रिंसिपल इन्वेस्टिगेटर ओइरिबा प्रोफेसर TH रोबिंद्रो काउ इम्फाल गी प्रोफेसर दीपक नाथ डिप्यूटी डायरेक्टर डॉक्टर I भूपेन चंद्र डायरेक्टोरेट असिमक के ट्रेनिंग एंड मॉनिटरिंग सेल गी डॉक्टर CH बीरेंद्रजीत सु सरुक्याखी मणिपुर की मरुओइना तंपाक की डिस्ट्रिक्ट सिंदगी खनकटलबा लौमी कयाना सरुक याखिबा नोमगी ओइबा वर्कशॉप अदुगा मरी लैनना प्रोजेक्ट असिगी प्रिंसिपल इन्वेस्टिगेटर ओइरिबा काउगी प्रोफेसर TH रोबिंद्रोना हाइखिबदा
Mamang chahida lau loknakraba matungda hangduna leiriba laufam pari kullomda numit lai thaduna changyeng tawbada mai pakre handak chahi asigi su karam mafamsingda matau karam numit lai sing kaya yamna thaba yagadage haibana chingba sing adu khananaba workshop asi pangthokpani haiki अखोई हांग लेब लबुक लमांग मयाम से लोइना कवर तौना होना जबा देन अदुगा फार्मर की इनकम हेमगलंबा लोइना ना अखोई इडिबल ऑयल की प्रोडक्शन से कोई मणिपुर दा नतना कोई नॉर्थ ईस्ट सेफ सफिशिएंट ओहेनबा अदुना तबुतबु कोई मरु प्रोग्राम सी लौ लो खरा मतुंगा तौबनिना अखोई विजन सी मणिपुर दा कितंग हेना कोई थमनी डायरेक्टोरेट ऑफ एक्सटेंशन एजुकेशन सेंट्रल गवर्नमेंट यूनिवर्सिटी इंफाल गा कोई इंडियन इंस्टीट्यूट ऑफ पॉलिसी रिसर्च हैदराबाद का कुसम नरगा नॉर्थ ईस्ट मरुइना सनफ्लावर मिलै अदुगा कुसुम लै अदुगा थोइदिंगना चिंबा कोई प्रोग्राम सि मयाम राखली लौ रोकरा मतुंगदा हांगदुन लैरिबा कोई लौबुसिंग सेसिदा लौ परि कयादा थागदगी हाबिगे पांदमदा नसी वन डे वर्कशॉप ऑन कल्टीवेशन ऑफ सनफ्लावर इन राइस फील्ड हाइबगी थीम सिदा कोई पांथोक जबनी Manipur ki state festival da Chabangkut haina sengba kumhai asigi maming yawhalakpagi damak thadau inpi Manipur TIM thadau Students Association TSA amasung thadau Academic Society TAS na Manipur ki Governor Ajay Kumar Bhalabu thagatpa phongdorakli lub ahum asina punna thadorakiba cherol amada Chabangkut haiba kumhai asigi maming da yawriba Chavang haiba wahai asi thadaugi wahai ni amadi autumn season haibani amarom da kut haiba wahai asisu thadaugi wahai oibaga loinana festival haibani kum amagi laurok pantha loiraduna mahai marong marang kaina lokpangamduna isorbu thagatpaga loinana amatoina nusi chanana leminabagi pausel puba kumhaini haukiba chai singda Chavang haiba wahai asi kumhai asida seasonadana lakhiba asi culture amasung tradition bu nathaiduna miraibani haina lawi adubu president rule gi lengak matam asida kumhai asigi aseng maming yaholakpa asi achumba khongthang ni haireduna governor Ajay Kumar Bhalabu thagatpa phongdorakli Kuki-Zo furup ke achauba kumhai ama oiriba kut kumhai na lakpada Kuki-Zo council ke jetsina furup asigi miyam da yai proposal pirakpaga loinana su chatnariba Kukila Lalup Singi Luchingba Singa political dialogue pangthoknaba India lenga ki pukning jingsilakli kut kamari leina KJC chairman Henyan Thangletna khujek piduna thadorok pacherol aman hai kumhai asina lakpada chahi ahum rom irang asigi chaitheng phanglakhiba kaya nauna ningsinghale sembiba mapuda thagatpa phongdokpa amadi amato oibagi kumhai asibu irang namaram oiraga pangthoktaba chahi ahum fare adumakpu Kuki-Zo miyambu sembiba mapuna ngakpi senbiri haiduna thagatpa phongdokli Kuki-Zo miyam asi noma natraga nomadi separate administration amagi makhada tangdu laitaba punsi ama hingba ngamlakhigani haibase ekhoigi thajabani amaromda su chatnariba Kukila Lalup Singa political dialogue tongnaba India lengak na hotnagadabani union territory amagi mawongda Masagi legislature laiba separate administration asi Kuki-Zo miyam gi apambani masina region asida tung koina chatnagadaba tangdu laitaba fibam purakpa ngamgani haina cherol asina makhatari Kangpokpi district ke manung chana laiba daily khulda NSCN IM ge general secretary ki poster sakhangdaba miyoi kharana segairamba amadi bombla na chingbasu thaki haibagi thawung adu laibak thibani haina Committee on Tribal Unity Kotuna phongdorak pagaloinana akan mamongda yaningdaba utlakli Hiramasigi matangda kotugi information and publicity na thadorak pacherol amana hai thawdo aduga mari leina Naga People's Organization NPO na ngarang press ta thadorak pa ultimatum ama thengnare matang asida NPO da fauri ba nungaitaba adu aikhoida su chapcha na fawi oirakli ba phibam asida CSO singna Kuki-Zo miyam gi thamoi sokadaba mongda maram chadana communal gi irang sagat piganu reason asigi Kuki-Zo miyam na Khundabang mafam singda kumhai harauga mari lenyana loudspeaker sizinaba amadi bombla thabana chingbagi thabak thoram singda athingba thamlaga leiribani amaromda atopa furup ki luchingba amagi photo segaiba natraga mang takhanbagi thawung chathabana political gi oiba khudong chaba amata Kuki-Zo miyamna fangadab leite maramaduna NPO na su kanagumba kharagi thawin sin natraga semjin sajinba wafam da thazabiganu masina reason asigi tangdu leitaba amasung
ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯁꯤꯗ ꯀꯥꯏꯕ ꯄꯤꯔꯛꯄ ꯌꯥꯏ ꯌꯥꯔꯤꯕ ꯃꯈꯩ ꯑꯆꯨꯝ ꯑꯔꯥꯟ ꯍꯥꯟꯅ ꯈꯪꯗꯣꯛꯄꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯕꯗ ꯀꯃꯤꯇꯤ ꯑꯁꯤꯅ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯅ ꯀꯣꯇꯨꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ Border town Moreda laiba Muslim bastida handak ikhang khanghodana thokiba maihau langpoki thodok aduda mai chakraba imung taranipangi miyoi singda tongan bulup amadi miyoi singna angama mateng pangkhre mamang tha October gi tang kun manga da Indo Myanmar gi ngamkhai manakta laiba Border town More gi ward number 5 Muslim bastida ikhang khanghodana thokiba mai chakpagi thodok amada yum taranipan ro mai chakhi thodok aduda waba taraba imung manungda tampaki tongan mafam singda laiba Lob amadi miyamna angamba sel gi mateng yauna atai mathok taba potlam kaya amasu mateng pangba laikre More da laiba Manipuri Muslim Council More gi General Secretary Muhammad Nasir Khana sanga yumfam ulama I haki reimagining the idea of Sora Safu Club amadi Konthabasai mayumbu awaba taraba singi mateng panglamba adugi damakta thagatpa phungtorakli Aroibada maroiba pausing amuka na pizari. IPR loisang na miyan na matamta na ipaw yung handatan na tanalingaki ay fathorang kaya gimatang gusto miyan buwakal tahalihay na Manipur lingaki Chief Secretary Punit Kumar Goel na Fongdokre. Monsang naga Students Union giluching basingda fu chay bagi thawong chathabada chena bani haiba miyoy mga security force na fakat pangamle hai amasung Manipur ge hause goi rebam fibam ningthi na yengsing duna miyang mihut sing na semba lenga kama thamna ba athubada center na warep lawrakani haiba gi thajaba lei haina RSS ke General Secretary Dr. Jiya Hosawal na phongdokre Mata asida bulletin na siloi sinjare Manipur miyang gi punsida khwaidagi hena maru oiba state asigi leba asigi amadi malinga wi pausingi damakta SKTV news pu miteng tadun leibiu loisilakуда punang pom kahna khurumjari